Yugi Athingba Louthokpagi Matangda Manipur Miyamgi opinion Koukhre. Manipur government na chahi asigi September kunda phamkiba cabinet mifam na lawkiba warep na state asidage Yugi Athingba saru khara lauthokraba matungda maikei khara dage yaningba made yaningdaba phongdokpa wafamsing lakhraba matungda ngarang Manipur government ke commissioner excise na notice ama thoktuna miyamdagi mot Koukhre. Manipur government ki commissioner excise na thokiba notice adugi matungin na kanagumba mi amana natraga civil society natraga NGO amana makoi gi waiba mot amasung wakhalon sing adu mapung phana ithoklaba matungda post natraga masala tuna lamphel da laiba excise commissioner natraga expert committee on formulation of the white paper on lifting prohibition of liquor in Manipur ge chairperson gi office lamphel part 795004 da numit 8 ni manung da pisin ba natraga thaba yaga nei Manipur government na yu puthokpa sizinaba masung yon bagi Athingba se saru khara legalize tauna bagi damak state cabinet na Manipur Liquor Prohibition Act 1991 ase chahi asigi September kunda pangthoki ba cabinet mifam na warep lawduna lawthokhiba nei Manipur government na lawkhiba warep asida indigenous liquor puthokpa section kaya dage yaningba phongdoklabasu coalition against drug and alcohol abuse kada amasung nupigi body kaya na yaningdaba phongdoktuna protest tawduna lakhiba nei state government ki maiki degide yuda potyan tawba thingnaba masung state ki revenue da mateng wainaba pandamda Athingba se saru khara lokthokpani haina thamkhiba nei naga singna Indian constitution yaba leite NSCN-IM haukiba chahi lising ani taraga mangagi August 3 da NSCN-IM amasung Bharat Sarkar ani gi marakta sign tawnakiba framework agreement ke update nahuna na NSCN-IM gi chairman ki yutuko vice chairman tongmai wangnaw amasung general secretary TS muiba ahumna thagalakhre joint statement asigi matungin na framework agreement asida hairibade India government na nagagi unique history amasung position chapchana khange unique history haibade nagagi maning makha tamba itihas haibane sovereign naga people singna Indian constitution yade haibase India government na khange nagagi flag amasung constitution ase naga sovereignty gi constituent ki part amani haire Kuki land natraga greater Nagaland gi demand tawraklabade ani suba June 19 thokani kawgano UCM chahi lising mangagi puwari leraklaba ningthau pan balaibak ama oina maning makha tawna palaklaba Manipur na India da hekte lubadage ngasidi nungsi sanana khunda minargliba phurup singi mathakta makhoi gi oiba khudong chaba khara phangnanaba maram chadaba demand sing tawbigano Manipur da Kuki land demand committee natraga greater Nagaland gi demand tawraklabade Manipur miyam ga loinana thengnaminaga nei ani suba June 19 thokdok thokani haibase kawbiganu haina United Committee Manipur UCM na community khudingmakta appeal tawrakle wafam ase lamphel da leiba United Committee Manipur gi office da pangthokpa paumi singa unaba mada lupasi gi president Jaichandra Konthok jamda phongdokhiba nei mahakna makha taraduna haikibada lisang sinna Manipur miyam ga loinana apunba gi saktam kaiba yaroi haina chatharagliba UCM gi wakhalon gi mayokta khunda minariba phurup sing gi marakta makhoi gi khudong chaba khara phangnanaba maram chadaba demand kaya tawrokpa se laibak thebane nungsi chanana laiminariba phurup singna state asibu karamba mawongda chakhot thorang paikhat kadagi haina tanabagi mahuta makhoi gi apamba phangnaba state asibu machet machet tana thugainaba thawong chatharaglabade UCM na tumina laiba ngamloi Kuki land demand committee natraga greater Nagaland ge wafam Manipur da pusinbirakano yumthangnariba state sing haibade Nagaland Mizoram natraga Myanmar da mari lainaba demand sing tawbiyo Manipur di Manipur oina dumak hingjage puwari ge haktaktagi laiminaraglaba phurup sing punsin naduna sakhutpagi lambi da purangna bohona minase tongan ba community kaya na khundariba lamdam asida community amatana makhoi gi khudong chaba phangnaba atopa community gi sokpa yaba demand sing tawraklabade Manipur miyam ga loinana UCM na lepli haibase kawbiganu haina mifam adu da phongdokhe aroi bada tabi riba pumnamakpu thagachare